호린 잉어 구파잡네 라오 어둠 짱아시 ꯍꯩꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯦ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯗ ꯍꯥꯏꯗꯦ ꯈꯨꯠ ꯐꯥꯎꯗꯨꯅ ꯍꯧꯖꯤꯜꯂꯛꯏꯁꯤꯕꯣ ꯀꯥꯏ ꯌꯧꯔꯨꯔꯒꯦ ꯑꯁ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯇ ꯌꯥꯗꯗꯅ ꯂꯥꯛꯏꯅꯦ ꯀꯔꯤ ꯂꯩꯒꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯈꯣꯏꯒꯤ ꯎꯄꯥꯅꯨꯄꯥꯒ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯅꯍꯥꯟ ꯅꯈꯣꯏꯗ ꯃꯧ ꯃꯆꯥ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯍꯧꯔꯤꯗꯣ ꯀꯅꯥꯅꯣ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯅꯦ ꯀꯗꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯅꯣꯗ ꯂꯦꯝꯕꯤꯌꯥ ꯅꯣꯏ ꯅꯅꯥꯎꯅꯨꯄꯤꯗꯣ ꯂꯩꯇ꯭ꯔꯣ ꯂꯩ ꯊꯕꯛ ꯆꯠꯀꯅꯤꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯗꯤ ꯑꯝꯇ ꯀꯧꯊꯣꯔꯛꯎꯅꯦ ꯆꯦꯡꯂꯩ ꯇꯨ ꯎꯔꯕ ꯌꯦꯡꯉꯣ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯏꯆꯜꯗꯤ ꯆꯤꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯗꯕꯅꯤꯀꯣ ꯆꯤꯆꯦ ꯍꯣꯏꯒꯤ ꯏꯄꯥꯗꯨꯅꯕꯨ ꯑꯩꯕꯨ ꯄꯥꯝꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯥꯅꯦ ꯏꯁ ꯀꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯅꯦ ꯉꯥꯎꯔꯗ ꯄꯣꯠꯅꯦ ꯉꯥꯎꯔꯗꯝꯅꯤ ꯑꯁꯦꯡꯕꯒꯤ ꯋꯥꯔꯤ ꯁꯥꯔꯝꯒꯣ ꯑꯩꯅꯦ ꯆꯥꯒ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯑꯗꯨꯗꯨꯅꯅꯦ ꯅꯪꯁꯦ ꯀꯦꯅ ꯐꯖꯅ ꯂꯩꯒꯗꯕ ꯇꯥꯃꯣ ꯆꯥ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯁꯝꯁꯦ ꯌꯥꯝ ꯐꯠꯇꯦ ꯐꯕꯅꯤꯗ ꯃꯤꯅ ꯑꯩꯒꯤ ꯁꯝ ꯐꯩꯌꯦꯅ ꯌꯥꯝ ꯉꯥꯡꯅꯩ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯕꯨꯛ ꯐꯠꯇꯦ ꯍꯥꯏꯕ ꯀꯩꯅꯣ ꯁꯝꯕꯨ ꯃꯕꯨꯛ ꯐꯠꯇꯦ ꯌꯦꯡꯅꯤꯡꯕ ꯃꯥꯏꯊꯣꯡꯁꯦ ꯃꯥꯅ ꯁꯨꯝ ꯈꯟꯖꯤꯜꯂ ꯊꯝꯃꯤꯁꯤꯗꯤ ꯆꯠꯄ ꯊꯦꯡꯈꯤꯅꯤꯌꯦ ꯅꯍꯥꯟꯉꯩꯗꯤ ꯍꯣꯕꯦ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯊꯕꯛꯇ ꯆꯠꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟ ꯐꯔꯦꯅꯦ ꯃꯄꯥꯜꯒ ꯊꯣꯛꯇꯅ ꯅꯅꯥꯛꯇ ꯁꯨꯝ ꯐꯝꯃꯒꯅꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯉ ꯂꯩꯗꯣꯏꯅꯤ ꯄꯛꯇ꯭ꯔꯦꯍꯦ ꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇ ꯐꯖꯅ ꯄꯦꯟꯅꯦꯡꯒꯦ ꯁꯦ 시디 그대로 ꯉꯥꯟꯊꯣꯏ 그대로 떠이노 ꯉꯥꯟꯊꯣꯏ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯁꯥꯎꯅꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩꯅ ꯏꯟꯖꯥꯡ ꯉꯧꯕꯗ ꯊꯥꯎ ꯆꯣꯡꯈꯤꯕꯅꯦ ꯃꯗꯨ ꯏꯟꯖꯥꯡ ꯊꯥꯎ ꯉꯧꯕꯗ ꯆꯣꯡꯕ ꯅꯠꯇꯦꯅꯦ ꯑꯩ ꯈꯪꯉꯦ ꯑꯁꯦꯡꯕꯗ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯁꯥꯎꯅꯨꯋꯣ ꯊꯥꯎ ꯉꯧꯕꯗ ꯆꯣꯡꯈꯤꯕꯅꯦꯕ 이반이기 말도 왈론널디네 다져봐 망까니 다져봐 망그라디 이반이 말이다 까발라까니 năng 이건데 왈롤르다그네 하이독보다 파로이다보 와팜디 로선바네 해나 파트라네 겜타 칼론두세 잣바 탱크라니 아이고 năng 이빠 콤피드리 năng 깨무야무나 강간빙은 뭐더리 수많이 좀 떠올려가 아이는 임시 다도 그만 잡아가면 되노 난 쳤다봐 야루에 다모 아이 그도오게 아빠 안봐도 하이비라고 나야 당강나 다모 할락바가 이제랑게 ngasiꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯆꯥꯡ ꯑꯃꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯅꯪ ꯃꯥꯏꯊꯤꯕꯤꯁꯨ ꯑꯣꯏꯔꯝꯒꯅꯨ ꯀꯞꯆꯦꯠꯄꯤꯁꯨ ꯑꯣꯏꯔꯝꯒꯅꯨ ꯃꯧꯒꯤ ꯍꯧꯅꯂꯣꯟꯆꯠꯁꯨ ꯀꯥꯏꯅ ꯆꯠꯀꯅꯨ ꯅꯔꯥ ꯂꯩꯕꯤ ꯑꯃꯒꯨꯝꯅ ꯂꯩꯔꯝꯕꯁꯨ ꯌꯥꯔꯣꯏ ꯏꯃꯨꯡꯁꯤꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯁꯛꯇꯝ ꯑꯃ ꯑꯩꯅ ꯍꯜꯂꯛꯄꯗ ꯑꯣꯏꯍꯜꯂꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯍꯜꯂꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯩ ꯍꯣꯠꯅꯒꯦ
sibu numit kaya ni haigi. Kamani. Ke. Sendoi sabi ani. Niwa ni dani ay ngisi. Sibu numit kaya ni haigi. As, makoy gi ating araka ako'y kaenta kang di hangbirakan. Matam kakti haidai ne. Diman phang dribok tong ni haibani. Hana dum pare. Banse. Sahi ani humsang na tawraw di nungay makadam. Nungay ni. Jakti karam kando thongdoi ba sanai bema. Numiti ayaw khre. thongani ise aigi phamungi firon mayamdo loina sudok samthokpa loibada ngairi Kadau suruiba. Haisu haidana. Awo payam sareda. Minai na mapu sabi oina tawradana. Haima. Kaino nang ngangi dubo. Angang sina haraw nang ina pinaron subiri harga kaino nang ngangi dubo. Noi simane kam helabani ko. Angang sina tabak sure sawi sudre sawi kaino noi tawsibo. Che chawbina ne minai macha ji kangkhat mandana ne minai na ne mapu ora pa soidra ba. Sibune. Herai bemsa noi ne adumani di ngangano. Noi se khara di khit hen malabani. Kari wangang no isaubi. Isaubi gi wangang du di ekhoibu mino sitana bani. Matung hanawa thumai na gangang le di isaubi isini naw tungda yam saina rakani. Hai yengwe hana khalabadi ne pangphada phabani. Khangabra. Fattana khalabadi ne fatta bagi fatta bangakta. Noi gi wakhan singdo. Khara sumthok phatam. Imung sida mi to amta yaudabani. Yare wari do lotion biro. Che chawbi gi sune matam lakini. Is yam naga kangkhatai do. No mane nakok dane tongbi ba soidra. Kaine gi sidia. Bima nang sak thongage habi natro. ise chawbida kai jang thongdoino hange na lakpane Ngasidi ne hawai sasi ko. Hoi. Hawai dekte thongjalo isan sidi. Aidi hawai saning de. E Indiam ga aluga hasana iron bado adu ina sag. Aidi nga matum do to hendana ne hajana taroga ne thonggadaba. cho song do orosa. Ai khuna habdo het toramdraba. Nang ai kanano khangangadabani nang. Isi tawsim. Nuini ne yam hen malabani ko. Helabani haisini ko. Oh, nang sak thiredana. hoi Ani du madi lam dizala. Ani du wabna loiramani ne ngasai de sanabadam ta kaubiyun he. thangdokpa loiraga pulap kaurage na tawrambane Koi mungda laiba mi singse thongba talasu saba phawbadi ne mi de kauna da bana di phabani. Hai chauba tampha sak thire sana na tawrasi lao. Tabra ai haisibo Lai lao sarsi lao. As hawai mahi thakani khanbada khoidou ga se bung sauningi da. Oi tampha tombi isi wa haigi. Hau thum saba se haksang ka se phaponte khangabra. Chinleng hak haugi wane. Isam samba saba sina ne haksang phabane. aigidi nga matum phajabado to hendana thongba haigibaduni. Kaino nino haiduwa kudak ta haraga kudak te hida thongba yabra. As che chawbia Kaino ni? wangang dabna pharani. E Mi kalaga ne aibuna sanga hatpado tawranu. Isilinau gi mari phanaroi ko achakpa maidane ikang langjelakano haisine aidi. Mai kan bawani ko is noi sidi chendoi chabagi masing do hingon dam horak torabra. Is che chawbia hawai se mahi kitang lang thokre ado nga yaibadi khara thakpane ho langja sanu ngasi ngarang se nong khra le adunani. seton gina se jendem iromba ngari do kilo da samri yang khai pibadune aina lon bani na hawgadara hawroidara didi khangde Sati na horam bagi wanida. sina je aigi nga thongba Haima nang sibo mathel loina suna ba thongabra.
ꯌꯥꯝ ꯍꯥꯎꯋꯦ ꯈꯣꯍꯥꯎꯝꯅ ꯏꯆꯦ ꯃꯤꯅꯕꯨ ꯁꯝ ꯊꯣꯡꯕ ꯍꯩꯔꯝꯒꯗ꯭ꯔꯣ ꯑꯁꯤꯕꯨ ꯏꯆꯦ ꯃꯣꯏꯒꯤ ꯍꯦꯔꯣꯏ ꯑꯇꯣꯝꯕꯤꯒꯩꯗꯣ ꯑꯣꯏꯖꯥꯠꯂꯣ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯈꯣꯍꯥꯎ ꯑꯃ ꯇꯧꯏꯍꯦ ꯊꯕꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯏꯆꯦ ꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯗꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯦꯁꯤꯡꯁꯦ ꯌꯥꯝ ꯑꯣꯜꯂꯦꯉꯣ ꯑꯣꯜꯂꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯔꯣ ꯇꯥꯒꯦ ꯆꯦꯆꯧꯕꯤꯒꯤꯅ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯗꯨꯒ ꯆꯦꯌꯥꯏꯒꯤꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯉꯦ ꯑꯗꯣ ꯆꯦꯇꯣꯟꯒꯤꯅ ꯌꯦꯟꯗꯦꯝ ꯏꯔꯣꯜꯂꯦ ꯑꯦ ꯃꯤ ꯑꯃꯃꯝꯒꯤ ꯍꯤꯡꯖꯥꯡ ꯑꯃꯃꯝ ꯊꯣꯡꯉꯤꯕ ꯑꯗꯨꯗꯤꯅ ꯐꯖꯅ ꯎꯀꯥꯏꯇꯦꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯏꯆꯦ ꯍꯣꯏꯅ ꯑꯩꯕꯨ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯅ ꯊꯥꯒꯠꯆꯔꯤ ꯇꯤꯀꯤꯗꯤ ꯐꯖꯅ ꯄꯤꯖꯔꯦꯅꯦ ꯃꯣꯏ ꯃꯌꯥꯝꯅ ꯅꯪꯕꯣ ꯏꯆꯦꯁꯤꯡꯅ ꯑꯩꯕꯨ ꯃꯣꯏꯒꯤ ꯄꯥꯝꯖꯕ ꯑꯣꯏꯗꯕꯅꯤꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯌꯥꯅꯤꯡꯗꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯁꯨꯝ ꯏꯪꯊꯔꯛꯀꯅꯤꯗ ꯐꯖꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯊꯥꯒꯠꯂꯦ ꯑꯄꯪꯕꯤ ꯑꯆꯥꯎꯔꯣꯝ ꯄꯥꯝꯕꯤ ꯑꯩꯒꯤ ꯆꯦꯅꯤꯗꯣ ꯅꯪꯅ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯄꯨꯔꯣꯏꯕꯁꯤꯡꯒꯅꯦ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯑꯃꯗ ꯍꯟꯖꯤꯟꯅꯅꯕ ꯅꯪꯅ ꯑꯃꯨꯛꯇ ꯀꯟꯅ ꯍꯣꯠꯅꯧ ꯍꯣꯏ ꯐꯔꯦ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯦꯗ ꯆꯥꯊꯣꯛ ꯐꯔꯦ ꯊꯝꯕꯤꯔꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯄꯗꯤ ꯀꯥꯎꯅꯨꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯅꯪꯁꯨ ꯅꯁꯥꯗꯣ ꯐꯅꯅꯕ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛꯇ ꯊꯣꯡꯉ ꯆꯥꯊꯣꯛ ꯐꯔꯦ ꯊꯝꯃꯦꯀꯣ ꯇꯝꯐꯥ ꯄꯣꯌꯣꯟꯕꯤ ꯏꯕꯦꯊꯣꯏꯗꯣ 이반이 ꯆꯠꯂꯒ ꯂꯥꯟ ꯑꯝꯇ ꯇꯧꯔꯨꯁꯤꯔꯥ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯥ ꯆꯦ ꯌꯥꯏ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤꯍꯦ ꯅꯊꯟꯗꯒꯗꯤ ꯆꯪꯉꯨ ꯂꯥꯛꯎꯅꯨꯀꯣ ꯁꯦꯠꯂꯒ ꯆꯥꯖꯈꯤꯁꯅꯤ ꯑꯗꯨꯅꯕꯨ 이반이 ꯆꯠꯂꯨꯁꯤ ꯍꯥꯏꯅꯤꯗꯅ ꯅꯠꯇꯦ ꯃꯥꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯤꯅꯣ ꯍꯥ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯗꯤ ꯑꯝꯇꯣꯏꯕ ꯁꯦꯟꯗꯣꯏ ꯄꯤꯔꯣꯏ ꯁꯦꯂꯦꯞꯁꯨ ꯄꯤꯔꯣꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯀꯥꯏ ꯃꯥ ꯑꯩꯉꯣ ꯍꯥꯏꯕ 마네 아이기 멋진 아랑비 라디네 마네 셋들빠 소이드라버니 마 아이나 이반이나 셋가니나 쌀루라가 미나가 나이라디 이반이기 삼카라가 호자다나 미나가 영나리베 삭세 루꼭 토어가 용가 말라가 타라디 파자라 아두부 와네나 지야이 까이노 아이디 에코이 모세 숨농시래 ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯕꯁꯤꯗ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯖꯗꯕ ꯃꯈꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯁꯦ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯏꯃꯣꯟ ꯍꯦꯛ ꯃꯣꯟꯖꯔꯗꯅ ꯆꯠꯂꯍꯦ ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯈꯪꯉꯦꯍꯦ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯃꯤ ꯅꯨꯡꯁꯤ ꯂꯩꯔꯦꯗ 이ꯕꯦꯝꯃꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ 이반이 ꯆꯪꯗꯅ ꯁꯨꯔ ꯅꯩꯕꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯏꯃꯨꯡꯁꯤꯗ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯁꯦ ꯅꯨꯡꯁꯤꯔꯛꯇ꯭ꯔꯣ ꯅꯪꯅꯦ ꯅꯃꯥꯏꯗꯨꯗꯅꯦ ꯁꯦ ꯈꯨꯠꯇꯨꯝꯁꯤꯅ ꯍꯦꯛ ꯁꯨꯖꯜꯂꯛꯀꯅꯤ ꯅꯪ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯇꯥꯝꯅꯤꯅꯦ ꯑꯩꯗꯤꯅꯦ ꯃꯥꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯁꯦ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯇꯨꯝꯃꯤꯉꯩꯗꯅꯦ ꯆꯪꯁꯜꯂꯒꯅꯦ ꯃꯈꯧꯔꯤꯗꯣ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯇꯣꯏꯕ ꯍꯦꯔꯁꯦ ꯌꯥꯏ ꯅꯪꯁꯨ ꯍꯦꯟꯃꯜꯂꯦ ꯃꯤ ꯍꯥꯠꯄꯒꯗꯨꯗꯤ ꯍꯥꯏꯒꯅꯨ ꯏꯃꯨꯡꯁꯦ ꯑꯋꯥꯕ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯣ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯣꯜꯂꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯀꯟꯈ꯭ꯔꯕ ꯂꯩꯀꯥꯏꯁꯤꯗ ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯃꯕꯨꯡꯅꯦꯅ ꯌꯣꯇꯦꯛ ꯊꯥꯡꯇꯤꯛ ꯈꯨꯟꯕ ꯃꯥꯟꯕ ꯑꯃ ꯂꯥꯛꯑꯒ ꯃꯁꯤꯗꯩꯗ AMCSꯇꯣ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯅꯨꯄꯥꯅꯤ ꯀꯀꯥꯏꯅ ꯃꯨꯛꯈꯥꯏꯔꯝꯕꯗꯣ ꯒꯦꯠꯇꯒ ꯂꯦꯞꯄꯒ ꯀꯣꯏꯂꯥꯎꯒ ꯂꯥꯎꯗꯅ ꯍꯥ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯗꯣꯏꯅꯣꯕ ꯍꯥ ꯀꯔꯤꯅꯦꯅ ꯈꯟꯗꯣꯏꯅꯣꯕ ꯃꯈꯥ ꯑꯋꯥꯡ ꯌꯨꯝꯂꯣꯟꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯤ ꯃꯇꯥꯁꯦ ꯃꯤꯒꯤꯅꯅꯦ ꯃꯤꯅꯤꯁꯇꯔ MLA ꯑꯆꯧ ꯑꯁꯥꯡ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤꯅ ꯃꯁꯤꯗꯩꯗ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯃ ꯂꯥꯛꯑꯒ ꯉꯥꯏꯁꯦꯅꯤ ꯀꯀꯥꯏꯅ ꯁꯦ ꯌꯥꯏ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯅꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯅꯕ ꯇꯧꯍꯧꯔꯒꯗꯤ ꯌꯥꯝ ꯐꯒꯗꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯔꯔꯣꯏꯗ ꯀꯔꯤꯒꯤ ꯀꯥꯟꯅꯗꯅꯦ ꯍꯥ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯤꯉꯩꯗꯅꯦ ꯆꯪꯉꯒꯅꯦ ꯃꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯔꯒꯅꯦ ꯍꯥꯠꯇꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯨꯔꯦꯟꯗ ꯊꯣꯛ ꯂꯪꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯉꯥꯏꯈꯣꯗ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯔꯤꯗꯨ ꯋꯥꯊꯣꯛ ꯑꯣꯏꯅꯅꯕ ꯊꯕꯛꯅꯤ
ꯃꯉꯣꯟꯗꯅꯦ ꯐꯖꯅ ꯍꯥꯏꯖꯔꯒ ꯆꯠꯍꯟꯈꯤꯅꯕ ꯍꯣꯠꯅꯁꯤ ꯃꯄꯥꯝꯗ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯃꯈꯨꯔꯤ ꯄꯥꯏꯔꯒ ꯏꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯥꯟꯊꯣꯏ ꯉꯥꯟꯊꯣꯏ ꯇꯥꯔꯦ ꯊꯨꯅ ꯂꯥꯎ ꯋꯥꯍꯩꯒ ꯂꯥꯎ ꯀꯩꯒꯤꯅꯣ ꯅꯪ ꯀꯩꯗꯨꯕ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤ ꯀꯩꯅꯣ ꯆꯠꯍꯟꯈ꯭ꯔꯁꯦꯗꯤ ꯍꯦꯛꯇ ꯆꯠꯍꯟꯈ꯭ꯔꯗꯧꯅꯤ ꯊꯨꯃꯟꯗ꯭ꯔꯣ ꯍꯥꯇꯨ ꯍꯥꯇꯨ ꯇꯧꯕ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯀꯟꯗꯕꯅꯤꯀꯣ ꯁꯦ ꯌꯥꯏ ꯅꯅꯥꯎ ꯇꯝꯐꯥꯇꯣꯝꯕꯤꯁꯦ ꯑꯄꯪꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯅꯦ ꯆꯦꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯐꯝꯃꯣ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯤꯅꯤ ꯋꯥꯁꯦ ꯅꯪꯅ ꯇꯥꯕꯗꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯃꯇꯝ ꯆꯥꯅ ꯈꯪꯍꯜꯍꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯀꯩ ꯋꯥꯅꯣ ꯆꯦꯇꯣꯟ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯗꯣꯛꯇꯔ ꯑꯃ ꯅꯥꯒꯥꯄꯥꯟꯗꯒꯤ ꯍꯧꯖꯤꯛ ꯃꯥꯒ ꯎꯈ꯭ꯔꯨꯜꯗꯅꯦ ꯆꯦꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯥꯕ ꯑꯁꯦꯡꯕꯔꯣ ꯆꯦꯇꯣꯟ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅꯗꯤ ꯈꯪꯗꯦ ꯆꯨꯝꯗꯤ ꯆꯨꯝ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕ ꯃꯤꯅ ꯇꯝꯂꯛꯄ ꯄꯥꯎꯅꯤ ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦꯗ ꯑꯦ ꯄꯥꯎꯁꯤ ꯆꯨꯝꯃꯕꯅꯤ ꯅꯪꯅ ꯊꯥꯖꯩꯒ ꯊꯥꯖꯗꯦꯒ ꯀꯥꯏꯅ ꯍꯥ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯩ ꯆꯠꯂꯣꯏ ꯆꯠꯂꯁꯨ ꯇꯥꯃꯣꯒꯤ ꯋꯥ ꯑꯃ ꯇꯥꯈꯤꯅꯤ ꯉꯥꯏꯌꯨ ꯉꯥꯏꯌꯨ ꯍꯌꯦꯡ ꯂꯥꯛꯑꯒꯅꯦ ꯁꯟ ꯅꯤꯔꯣꯏ ꯐꯨꯕꯗꯧꯅ ꯐꯨꯔꯒꯅꯦ ꯅꯪ ꯉꯛꯁꯝꯗꯣ ꯄꯥꯏꯔꯒꯅꯦ ꯂꯥꯛꯇꯅ ꯏꯟꯕꯗꯣ ꯅꯪ ꯃꯗꯨ ꯉꯥꯏꯌꯨ ꯅꯪ ꯌꯥꯝ ꯍꯩꯁꯤꯡꯕ ꯁꯥꯒꯅꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯒꯩ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯤ ꯀꯥꯟꯅꯔꯣꯏ ꯌꯦꯡꯉꯣ ꯅꯪꯁꯨ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯈꯣꯏꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯁꯨ ꯄꯤꯕꯤꯒꯅꯤꯗ ꯑꯗꯨꯒ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯑꯩꯗꯤ ꯆꯦꯇꯣꯟꯒ ꯆꯦꯌꯥꯏꯒꯒꯤ ꯅꯈꯥ ꯊꯥꯕꯅꯤ ꯋꯥ ꯑꯃꯈꯛꯇꯤ ꯍꯥꯏꯖꯒꯦ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯒꯅꯨꯀꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯤꯅꯝꯕ ꯀꯥꯏꯅ ꯆꯦꯌꯥꯏ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯒ ꯇꯥꯃꯣꯒ ꯑꯩꯒ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯤ ꯁꯤꯟꯕꯤꯒꯅꯨ ꯀꯔꯤ ꯑꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯤꯅꯝꯈꯤ ꯇꯥꯔꯦꯅꯦ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯅꯪꯒꯤꯁꯤ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯅꯦꯕ ꯅꯪ ꯀꯌꯥꯝ ꯈꯪꯒꯦ ꯍꯥ ꯅꯪꯒꯤ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯅꯈꯧꯔꯤꯗꯣ ꯁꯦ ꯂꯩꯊꯠꯂꯒ ꯍꯥꯠꯇꯣꯛꯑꯒ ꯂꯪꯊꯣꯛꯄꯗꯅꯦ ꯅꯪꯕꯨ ꯀꯅꯥ ꯀꯟꯗꯣꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯒꯅꯨ ꯆꯦꯌꯥꯏ ꯑꯩꯁꯨ ꯃꯤꯅꯦ ꯊꯃꯣꯏ ꯄꯥꯜꯂꯦ ꯅꯣꯛꯄ ꯀꯞꯄ ꯍꯔꯥꯎꯕ ꯁꯥꯎꯕ ꯂꯣꯏꯅ ꯍꯩ ꯑꯦ ꯅꯪꯅ ꯁꯥꯎꯔꯒ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯅꯕꯨꯡꯗꯨ ꯂꯋꯥꯏꯒꯤ ꯑꯐꯥꯎꯕ꯭ꯔꯣ ꯍꯥ ꯃꯤꯒ ꯌꯥꯝ ꯍꯥꯠ ꯆꯠꯂꯣ ꯅꯕꯨꯡ ꯇꯥꯛꯑꯒ ꯑꯩꯕꯨ ꯍꯥꯠꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯍꯥꯠꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯦꯌꯥꯏ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯌꯥꯝ ꯁꯣꯟꯖꯩ ꯃꯤꯉꯝꯗꯦ ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕꯗꯤ ꯌꯥꯝꯅ ꯂꯩ ꯆꯦꯌꯥꯏ ꯍꯣꯏꯅꯗꯤ ꯈꯪꯗꯕ ꯑꯦ ꯌꯥꯝ ꯉꯥꯛꯄꯤꯔꯝꯃꯤ ꯖꯥꯠꯅꯤꯅ ꯁꯤꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯕ ꯍꯥꯏꯌꯨ ꯍꯥꯏꯌꯣ ꯅꯨꯄꯥ ꯂꯥꯡꯐꯩꯗ ꯂꯩꯈ꯭ꯔꯤꯉꯩꯗ ꯃꯔꯨꯝꯕꯤ ꯅꯨꯄꯥꯒ ꯌꯥꯝ ꯊꯝꯃꯤꯖꯥꯠꯔꯣꯏꯔꯦ ꯍꯥ ꯆꯦꯌꯥꯏ ꯑꯗꯨ ꯌꯥꯝ ꯍꯟꯊꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯏꯁꯥꯒꯤ ꯏꯍꯩ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕꯤꯅꯤ ꯂꯩꯕꯥꯛꯀꯤ ꯂꯣ ꯆꯠꯅꯕꯤ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯄꯨꯂꯤꯁ ꯑꯇꯩ ꯑꯆꯧꯕ ꯐꯝ ꯀꯌꯥ ꯄꯥꯏꯔꯤ ꯆꯦꯌꯥꯏ ꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯍꯟꯊꯕ ꯃꯑꯣꯡꯗ ꯂꯧꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯈꯥꯡꯕꯗ ꯉꯝꯗꯦ ꯑꯣ ꯅꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯟꯕ ꯉꯝꯕꯔ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯉꯥꯏꯈꯣꯗ ꯆꯦꯌꯥꯏ ꯈꯨꯠꯇ ꯌꯥꯎꯔꯨꯅꯨ ꯏꯕꯨꯡꯉꯣ ꯈꯪꯉꯒ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣ ꯋꯥ ꯊꯣꯛꯀꯦꯔꯥ ꯂꯥꯟ ꯊꯣꯛꯀꯦꯔꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯤ ꯃꯁꯦ ꯆꯦꯌꯥꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯑꯦ ꯑꯩ ꯉꯥꯏꯔꯕꯅꯦ ꯆꯦꯌꯥꯏꯅ ꯐꯨꯕꯒꯤ ꯆꯩꯐꯝꯗꯣ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯗꯨꯅ ꯑꯩ ꯀꯣꯔꯠꯇ ꯋꯥꯀꯠꯀꯅꯤ ꯑꯦ ꯅꯪꯕꯨ ꯀꯣꯔꯠꯀ ꯈꯪꯕ꯭ꯔꯣ
ꯍꯥ ꯑꯩꯈꯣꯏꯒꯨꯝꯕ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯀꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯋꯨꯃꯦꯟ ꯐ꯭ꯔꯣꯝ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯦꯁ ꯑꯦꯛ 2005 ꯁꯦꯛꯁꯟ 2 ꯀ꯭ꯂꯣꯁ 8 ꯃꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯣꯠꯄ ꯅꯩꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯁꯦꯛꯁꯟ 12 ꯑꯟꯗꯔ ꯔꯥꯏꯠ ꯇꯨ ꯔꯤꯁꯥꯏꯠ ꯁꯦꯛꯁꯟ 17 and Section 18 Protection Order ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯀꯃꯤꯁꯟ ꯂꯤꯡꯗꯨꯅ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯃꯇꯦꯡ ꯄꯥꯡꯏ ꯇꯝꯐꯥ ꯇꯣꯝꯕꯤ ꯍꯩꯃꯥ ꯇꯝꯐꯥ ꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯏꯊꯧ ꯏꯁꯥꯅ ꯇꯧꯖꯔꯤꯕ ꯑꯩꯗꯤ ꯄꯨꯡꯉꯛꯉꯛꯑꯦꯃꯤ ꯀꯅꯥꯅ ꯀꯩꯗꯧꯉꯩ ꯅꯣꯏꯅ ꯀꯣꯛꯇꯨꯗ ꯍꯥꯞꯄꯛꯏꯕ ꯂꯧꯁꯤꯡꯅꯣꯅꯦ ꯑꯩꯗꯤ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯕꯣ ꯌꯥꯔꯦ ꯏꯆꯧꯕꯤ ꯈꯗꯥꯡ ꯊꯥꯗꯔꯤꯉꯩꯗ ꯁ꯭ꯀꯨꯜ ꯅꯪꯍꯧꯔꯣꯏ ꯍꯣꯏꯗ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯅꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯕ ꯎꯕꯗ ꯐꯝꯖꯥ ꯆꯥꯕꯗ ꯊꯤꯒꯥꯡ ꯆꯥꯎꯊꯣꯛꯄꯁꯨ ꯐꯔꯅꯤ ꯈꯔ ꯂꯦꯡꯑꯣꯠ ꯇꯧꯔꯗꯤ ꯐꯩꯗꯅ ꯏꯆꯦꯒꯤ ꯍꯧꯅꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯨ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯉꯔꯥꯡ ꯑꯩꯅ ꯁꯥꯔꯛꯄ ꯈꯨꯗꯣꯞꯇꯣ ꯑꯗꯨ ꯎꯕ꯭ꯔꯥ ꯃꯤ ꯑꯩꯗꯤ ꯎꯗꯦꯀꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤ ꯃꯈꯜ ꯌꯥꯝꯃꯤ ꯅꯄꯣꯠ ꯆꯦꯛꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯧꯕ ꯑꯩꯕꯨ ꯈꯨꯗꯣꯞꯇꯨꯕꯨ ꯀꯗꯥꯏꯗ ꯁ꯭ꯋꯥꯏꯗ ꯍꯩ ꯅꯈꯨꯠꯇꯨ ꯄꯣꯛꯊꯣꯏꯗ꯭ꯔꯃꯤ ꯅꯪ ꯇꯧꯏꯗꯨꯕꯣ ꯃꯧꯗ ꯑꯣꯏꯅ ꯇꯧꯍꯟ ꯌꯥꯗ꯭ꯔꯃꯤ ꯅꯪꯕꯣ ꯍꯣ ꯀꯧꯅꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯤꯆꯧꯕꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯅꯨꯄꯤꯗꯨꯒ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯧꯅꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯐꯅꯗꯨꯝ ꯐꯔꯦꯅꯦ ꯃꯧꯁꯦ ꯈꯔꯁꯨ ꯄꯣꯊꯥꯖꯅꯕ ꯐꯅꯤꯌꯦ ꯈꯔ ꯂꯩꯔꯗꯤ ꯏꯅꯦꯝꯕꯣꯛ ꯁꯥꯕꯤ ꯑꯣꯟꯖꯔꯛꯀꯅꯤ ꯃꯥꯏꯅ ꯏꯁ ꯑꯍꯥꯟꯕꯗꯒꯗꯤ ꯌꯥꯝ ꯄꯪꯕꯤꯒ ꯃꯥꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯇꯧ ꯉꯝꯕꯤꯒ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯐꯥꯎꯕꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕꯤ ꯑꯐꯥꯎꯕꯤ ꯑꯃꯁꯨꯡ ꯂꯥꯛꯑꯕ ꯑꯣ ꯋꯥꯇꯣꯟꯅ ꯋꯥꯡꯉꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ ꯑꯗꯨꯅꯤ ꯂꯥꯏ ꯀꯥꯁꯤ ꯂꯩꯇꯕ ꯀꯥꯇꯤ ꯅꯠꯇꯦꯀꯣ ꯆꯤꯆꯧꯕꯤ ꯅꯪ ꯃꯥꯏ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯖꯅꯨꯀꯣ ꯑꯩꯅꯦ ꯍꯨ ꯊꯛꯑꯒ ꯁꯤꯖꯔꯤꯅꯦ ꯉꯥꯏꯈꯣ ꯍꯨꯖꯥ ꯁꯤꯗ꯭ꯔꯤꯉꯩꯗꯅꯦ ꯁꯤꯗ ꯈꯨꯗꯣꯡꯒ ꯂꯩꯔꯝꯕ꯭ꯔꯕ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦꯕ ꯅꯪ ꯎ ꯂꯥꯛꯄ꯭ꯔꯣ ꯅꯪꯕꯣ ꯇꯨ ꯁꯤꯔꯦ ꯌꯦꯡꯉꯣ ꯁꯤꯔꯦ ꯌꯦꯡꯉꯣ ꯃꯥꯅꯦ ꯑꯩꯅ ꯏꯃꯨꯡꯗ ꯊꯤꯔꯨꯔꯤꯕ ꯃꯧꯒꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯦ ꯏꯁ ꯇꯧꯔꯣ ꯉꯁꯥꯏꯅ ꯏꯁꯤꯡ ꯁꯣꯛꯑꯝꯕ ꯑꯩ ꯀꯥꯎꯔꯖꯥꯠꯅꯤ 야, ꯀꯩꯗꯧꯔꯦ? ꯈꯪꯉꯤꯅꯦ ꯌꯥꯝ ꯊꯥꯖꯗꯅ ꯏꯅꯥꯛꯇ ꯂꯦꯞꯄꯝꯕꯗꯨꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯨꯔꯦꯅꯦ ꯂꯥꯛꯀꯅꯦꯁꯨ ꯍꯥꯏꯔꯛꯇꯦ ꯀꯃꯥꯏ ꯂꯥꯛꯏꯕ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯆꯤꯜꯂꯤ ꯄꯣꯠꯅꯤꯗ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯏꯔꯛꯇ꯭ꯔꯦ ꯈꯪꯅꯤ ꯅꯤꯡꯁꯤꯡꯉꯛꯄꯗꯩꯅꯦ ꯈꯨꯗꯛꯇ ꯆꯦꯜꯂꯛꯏꯅꯦ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯠꯂꯣꯏꯗ ꯀꯔꯤꯒꯤ? 이바이는 ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤꯕꯣ? ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯀꯩꯒꯤꯅꯣ? ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯅꯤꯡꯉꯣꯜꯒ ꯄꯤꯕꯥꯁꯤꯡꯒꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤꯅꯦ 이바이는 ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯩ ꯆꯠꯂꯔꯣꯏꯗ 이사다 하이닝바 복tre ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯪ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯅꯦ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯅꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯁꯥꯒꯩ ꯅꯥꯇꯩ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯂꯤꯄꯨꯜ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛꯃꯨꯛ ꯆꯦꯠꯁꯤꯜꯍꯜꯂꯤꯕꯅꯤ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯂꯥꯛꯑꯣꯏ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯒꯅꯨ ꯇꯥꯆꯧ ꯅꯪ ꯀꯨꯏꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯅꯕꯨꯡ ꯁꯛꯇꯥꯅꯤꯅ ꯆꯪꯅꯤ ꯐꯤꯅꯤꯕ ꯃꯥꯟꯕꯗꯣ ꯃꯗꯨꯅ ꯀꯩ ꯍꯥꯞꯀꯅꯤ ꯍꯥꯏꯅꯣ ꯅꯪꯒꯤ ꯁꯨꯃꯥꯡꯁꯤꯗ ꯑꯩꯒꯤ ꯈꯣꯡꯐꯝ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯦ ꯉꯁꯤꯗꯤ 이바ꯏꯅꯤ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤꯀꯣ ꯅꯪꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯩꯁꯤ ꯑꯗꯨꯒ ꯁꯅꯥ ꯂꯤꯛꯀꯣꯜ ꯃꯌꯥꯝꯁꯨꯅꯦ ꯀꯣꯟꯁꯪꯗ ꯆꯪꯉ ꯂꯧꯔꯨꯁꯤ ꯌꯥꯅꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯗꯣꯏꯅꯣ ꯏꯂꯦꯛꯁꯟ ꯃꯌꯥꯅꯤꯅ ꯉꯁꯤ ꯑꯍꯤꯡ ꯂꯩꯂꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯗꯣꯏꯅꯦ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯀꯥꯕꯗꯅꯦ ꯉꯥ ꯆꯧꯕ ꯑꯃ ꯂꯦꯛꯁꯤ ꯅꯪꯅ ꯊꯣꯡꯕ ꯏꯟꯖꯥꯡ ꯑꯍꯥꯎꯕꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯣ ꯂꯥꯛꯑꯣꯕ ꯂꯥꯝꯃꯦꯗ ꯆꯥꯛꯁꯤ ꯂꯥꯝꯃꯦꯗ ꯄꯨꯛꯁꯤ ꯄꯠꯇꯠꯂꯦꯀꯣ ꯑꯣ ꯈꯥꯡꯉꯣ
ꯂꯥꯝꯃꯒ ꯆꯥꯕ ꯆꯥꯛꯁꯦ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯉꯥꯟꯊꯣꯏ ꯍꯤꯟꯖꯥꯡꯗꯣ ꯈꯔ ꯇꯞꯅ ꯊꯣꯡꯉꯨ ꯏꯕꯦꯝꯃ ꯍꯣꯏ ꯏꯆꯧꯕꯤ 이씨 이쪽비 가이 민가우도 온턱도 배로 있고 러시오래 이는 마이도 다이니 이쪽비 거에는 낭수 액다 이쪽비 액다 이제 돈도 이제 돈 이제 아이도 이제 아이 액다 이마이 이베마 미 로이 꽁나라버니 ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯥꯟꯅꯗꯕ ꯉꯥꯛꯁꯨꯝ 우슬레 아스 이쪽비야 아코이 소셜 밸류 칸바 나는 셋밖에 땅아이 파다블 레이트라네 ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ 또 ꯆꯠꯅ ꯀꯥꯡꯂꯣꯟ ꯍꯩꯅꯕꯤꯁꯦ ꯊꯥꯗꯣꯛꯄꯗꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯛ ꯈꯥ ꯅꯥꯏꯅꯔꯛꯇ꯭ꯔꯤꯁꯦ 아두네 나이시 ꯑꯁ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩꯁꯤꯗ ꯁꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯆꯦ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯡꯉꯤꯉꯩꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯑꯥꯗ ꯐꯣꯏꯅ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯆꯠꯂꯣ 삐엘리 아니시나 마로나 마네 제토아 예 ꯀꯩ ꯍꯥꯏꯒꯦ 짝자슬라오 ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯂꯥꯛꯑꯒꯦ ꯆꯦ ꯌꯥꯏ ꯆꯥꯛꯆꯥꯁꯤ ꯂꯥꯛꯑꯣꯌꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦ 에 짝티르메나 ꯂꯥꯛꯑꯣ 현장디 현장도 보러 오더나 오라에 와 만남시복디 하우도 말레 쪼비 하우트레 쪼비야 끄드러기 시도 제 끄드러기 ꯀꯩꯗꯧꯔꯒꯦ ꯕꯥ 끄드러기 이거 ꯀꯩꯗꯧꯔꯒꯦ ꯂꯣꯏꯕ ꯏꯃꯥ ꯍꯤꯟꯖꯥꯡꯁꯦ ꯀꯦꯔꯣꯁꯤꯟ ꯃꯅꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯤꯟꯖꯥꯡꯅꯣꯕ ꯁꯤꯕꯣ ꯀꯩꯅꯣ ꯀꯦꯔꯣꯁꯤꯟ ꯍꯥꯏꯁꯦ? ꯃꯅꯝ ꯉꯥꯛꯇ 나무 까라이데 이끼로 심어놨노 시소모시디 ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ꯭ꯔꯕ ꯅꯝꯗꯅ ꯅꯝꯃꯦ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯑꯩꯗꯤꯅꯦ ꯆꯠꯂꯣ. ꯅꯣꯏꯒꯤ ꯋꯥꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯏ ꯑꯁꯦꯡꯕ ꯏꯆꯧꯕꯤ ꯁꯤꯗꯤ ꯆꯥꯛꯈꯨꯝ ꯐꯅꯕ ꯃꯤꯅ ꯈꯪꯒꯗꯕ 가만히 떠있는 안토에 끼로 심어놨노 매자 ꯀꯥꯏꯗꯩ ꯀꯦꯔꯣꯁꯤꯅꯣꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯦꯔꯣꯁꯤꯟ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯅ ꯑꯣ ꯑꯗꯨꯗꯤ ꯆꯦ ꯌꯥꯏ ꯏꯕꯥꯅꯤꯒꯤ ꯁꯤꯜꯂꯩꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯥꯔꯦ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ ꯃꯤ ꯑꯃꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯦ ꯍꯩ ꯉꯥꯡꯅꯔꯅꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯆꯥꯕꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯅꯣꯏꯅ ꯆꯥꯕꯅ ꯃꯅꯝ ꯅꯝꯃꯤꯗꯣ ꯍꯩꯅꯗ꯭ꯔꯒꯅꯦ ꯏꯟꯖꯥꯡ ꯂꯩꯕꯅꯤ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯊꯣꯛꯑ ꯆꯥꯎ ꯀꯩꯗꯧꯕꯩ ꯆꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯆꯥꯗꯅꯕꯅ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯆꯥꯔꯣꯏ ꯑꯝꯇ ꯆꯥꯎ ꯅꯣꯏ ꯆꯥꯎ ꯑꯩ ꯆꯥꯛꯁꯤꯗꯤ ꯅꯝꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯅꯣ ꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯌꯦꯡꯉꯣ. ꯑꯩꯈꯣꯏꯗꯤ ꯆꯥꯔꯔꯣꯏ 까이는 떠있어 ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯏꯟꯖꯥꯡꯗꯕꯨ ꯀꯃꯥꯏꯅ ꯀꯦꯔꯣꯁꯤꯟ ꯃꯅꯝ ꯅꯝꯃꯝꯃꯤꯅꯣꯅ ꯆꯦ ꯌꯥꯏꯒ 에이 아이는 미국 타고도 온토 하이브 나트라 아 아두고 뭐 도망 강대바 미국 타고 두드기니 같이 도인데 매암 톨레지 윰시다 이뭉시기 미야 모이나 농락고 미부 나카타바 나짜나 나오네나 칸망감다바 미부 그마이나 워치기에나 뿡군 머리 꼭두다 칸는 너희들 레이도 까양 구이나 이뭉시다 잉타빠 포르카다게 자콜리 저것때 해보세 누이나 칼리 와칼도 마두는 딱 제똥가 제가지 부게 잡을 밤미노 난때 게임 잡을 밤미노 윰 발라가 윰 드잖아 뻥강나 할라가 레이 네트로 하이 잡을 밤미 에두디네 와칼 레이타바 잉타빠 하 리리 구리바 레제 버크라도 다라 어울리비도 마두 잡을 밤미 가왜 너희 아이나 비사서 쓰는데 아이기 부지다 강홍자이나 버가디 심미라 까노 미 ꯃꯃꯥꯡꯗꯤ ꯀꯥꯏꯖꯩ ꯑꯩꯒꯤ ꯂꯩꯀꯥꯏ ꯇꯥꯅꯦꯕ 아이기 망막다다 코이나 안토이보 아란마 따나나 실리바 호너리바 면도 아이 누시바 나티 에이 자슬로 ꯀꯩꯅꯣꯅꯤ ꯉꯥꯏꯈꯣꯅꯤ 에이 ꯏꯕꯨꯡ 되기디네 능 아들 레기동 사카이기 마락시드네 능 윰시드 미쿠움 레오베아로 ꯀꯩꯅꯣꯃꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯂꯥꯎ ꯐꯔꯩꯅꯤꯅꯦꯁꯦ ꯁꯤꯗ ꯊꯣꯛꯅꯕꯅ ꯅꯣꯏꯅꯤꯅ ꯁꯤꯟꯕꯅꯦꯕ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕ ꯃꯧꯁꯤꯗ ꯅꯣꯏꯅꯤꯅ ꯀ꯭ꯔꯛ ꯌꯦꯡꯖꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯁꯨ ꯑꯁꯦ ꯌꯥꯅꯤꯡꯉꯝ ꯄꯣꯟꯇꯤꯌꯦ ꯀꯩꯗꯧꯔꯒ ꯅꯣꯏꯗꯅ ꯄꯪꯇꯤꯟ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯔꯔꯦ ꯑꯗꯨ ꯌꯥꯝ ꯐꯠꯇꯕ ꯃꯧꯁꯨ ꯅꯠꯇꯦꯗꯅ ꯁꯦ 헤이 니가는 자키시 구구다바 포세싱도 오지도 토랑들어 ꯑꯩ ꯁꯨꯝ ꯂꯩꯍꯧꯒꯦꯗ 능 레오베아로이니 능는 시대 레오고다부도
ꯑꯩ ꯈꯜꯂꯨꯕꯗ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯩ ꯉꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯑꯔꯥꯟꯕ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯏꯅꯝꯃ ꯑꯅꯤꯒꯤ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠꯇ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯕꯅꯦ ꯀꯔꯤꯑꯕ ꯍꯥ ꯑꯩꯗꯤ ꯇꯥꯃꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅꯤꯕꯨ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯍꯟꯅꯤꯡꯕ ꯍꯣꯠꯁꯨ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯃꯣꯏꯗ ꯍꯪꯒꯠꯅ ꯉꯥꯡꯗꯅ ꯇꯥꯛꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯣꯏꯗ ꯊꯧꯗꯣꯛ ꯈꯔꯗꯤ ꯍꯛꯊꯦꯡꯅꯅ ꯈꯪꯍꯟꯕ ꯄꯥꯝꯕꯗꯒꯤ ꯑꯩꯁꯨ ꯈꯪꯉꯤ ꯇꯥꯃꯣꯅ ꯏꯆꯦꯁꯤꯡꯕꯨ ꯐꯍꯟꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯃꯑꯣꯡꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯑꯆꯨꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯃꯆꯥ ꯑꯃꯅꯤ ꯇꯧꯕꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯏꯅꯝꯃ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯃꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯦ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯔꯨꯈꯤꯅꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯝꯒꯅꯤ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯝꯃꯦꯕ ꯀꯔꯤꯗꯒꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯈꯟꯊꯔꯛꯄ ꯉꯝꯅꯅꯕ ꯆꯩꯅꯥ ꯈꯔꯗꯤ ꯐꯥꯎꯈꯤꯁꯅꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯖꯔꯤꯕ ꯅꯥꯄꯜ ꯀꯥꯖꯕ ꯑꯄꯪꯕ ꯁꯥꯖꯠꯁꯤꯡꯗꯣ ꯈꯨꯗꯛꯇ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯃꯇꯝ ꯆꯪꯒꯅꯤ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯔꯤꯕ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯣꯏ ꯂꯥꯎ ꯁꯤꯌꯥꯏ ꯃꯧ ꯊꯕꯦꯠꯅꯕꯤ ꯄꯦꯠꯅ ꯆꯦꯡꯖꯪꯕꯤꯁꯦ ꯐꯖꯅ ꯅꯩꯁꯤꯔ ꯑꯩꯗꯤ ꯍꯥꯠꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅꯤ ꯃꯥꯅꯕꯨ ꯑꯩꯈꯣꯏꯗꯒ ꯑꯣꯟꯁꯤꯟꯗꯅ ꯅꯩꯈꯠꯂꯛꯏꯅꯦ ꯁꯨꯝ ꯈꯜꯂꯨꯔꯒꯅꯦ ꯃꯁꯤ ꯌꯥꯝ ꯀꯥꯈꯠꯂꯦꯗ ꯑꯩ ꯂꯩꯔꯦ ꯑꯩꯈꯣꯏꯗꯁꯨ ꯇꯥꯏꯅꯗꯅꯕ ꯂꯤꯟꯁꯨ ꯁꯤꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯑꯗꯨ ꯇꯧꯔꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯍꯥ ꯊꯨꯟ ꯀꯥꯏꯔꯦ ꯍꯥꯏꯅꯣ ꯅꯤꯡꯒꯣꯡ ꯀꯥꯏꯔꯦ ꯍꯥꯏꯌꯣ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯏꯃꯤ ꯀꯗꯥꯏꯗꯒꯤ ꯊꯥꯎ ꯃꯁꯤꯕꯨ ꯊꯥꯎꯒꯤ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦꯃꯤ ꯀꯅꯥꯅ ꯑꯣꯏꯅꯦꯒꯦ ꯃꯧ ꯍꯩꯁꯤꯡꯕꯤꯗꯨꯅ ꯑꯣꯏꯇꯥꯕ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯍꯨꯝꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯃꯈꯟ ꯃꯥꯅ ꯇꯧꯏꯁꯦ ꯅꯍꯥꯟꯅ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯅꯕꯅ ꯍꯤꯟꯖꯥꯡꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯕ ꯉꯁꯤꯅ ꯁꯤꯃꯨꯛ ꯇꯧꯔꯦꯗꯅ ꯑꯣꯏꯔꯝꯅꯦꯕ ꯃꯥ ꯈꯪꯂꯤꯗꯅ ꯃꯥ ꯉꯔꯥꯡꯒꯤ ꯈꯣꯝꯅꯪꯕꯨ ꯀꯣꯛꯇ꯭ꯔꯤꯕ ꯉꯈꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯗꯅ ꯃꯥ ꯌꯨꯝꯁꯤꯗ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒ ꯌꯦꯡꯒꯤ ꯑꯩꯅꯗꯤ ꯃꯥ ꯐꯅ ꯂꯨꯅ ꯊꯝꯕꯅꯦꯕ ꯉꯥꯡꯅꯁꯦ 이제는 떠비리시 까이노 샌도 수녹다 삐데 까이노바 낭 빰세 하 샌도 할라게 하이라바 까리노 이베마 라빠가 헥타 짜람다 메리시보 까리기노 파자나 하이나베 야방았다니 셀도 삐데는 파자나 까마이는 강나도이바 하 사이삭다나 마시데 랑데나 저고 살라시 하이로 아니 부스다 떠우리비 이랑 마얌시다네 볼 온바제 파자나 팜다 떠이니 아두가 투네 인칼라게
야로 야로 하우직네 셀도 샌도이가 권하는네 셀랩수 뿐나 비라카담니 부터로죠 셀레 파고 삐방 감디에 간서 실립도 가만히 닌카토이노 셀라우니 칸가디네 비토고서 카라담모 비토고도 카라담모 난기 샌도 후직지 중삐 삐방 가모예 왜냐 떠닝바 타박 떠러 아도이디 난 에이 마사 카고 따라이다나 우직나 예, 마사이기 셀도 있고, 누시마세 미안해, 난 마시기 미안해. 셀도 삐게라 삐로이라 난 예, 삐게라 셀도 삐로이라 있고. 부터로 부터로 오케이 파이 너희 아이나 까이도로 게 라 영고 됐어 이봉아 난 그날 들라이 누가이래 ngasi디 khara 엉뚱하이코 하시나 말았지 가이도래 이봉아 씨, 뭐 코인이 지금 이 아무 시대 아무튼 내 가이가 떠보네. 엉뚱하이코 봐 와칸다는 옥토바리 샤르시 이나옥샤 아이 개놈다 하이세게 아이 이나오네시나 너코이다 까리 랄람바기노 마시 아이몬다 아목다 하이비요 모인이 상대나 이제 부가이라민이네. 까리고바 랄람바가수네 마시 아이나 하이제리 마코이바 엉뚱 악비요 미이바 뭐고 아주머란 지금 믿어 미이 뭐 했다 뭐 삐근데 비비야. Hello. 시야브라바. Miss na nang kay lagi. 아이고 누가 망대 뒤지 떠리 Nang am talak pigira. 이제 모인이 지금 포로만이네. 이제 모인이 지금 지금 못해. 엉덩이 Kayo tayo siguro may am tangay bigo. Am tangay bigo ba? Maya am tangay bigo ba? Nang ako'y tamon tharap po doon na tro. 다모디가 나노. Kayo pao si am ta pao na dreba. Sige tabak si di. Mahal pak tabi yata ba ni? Masimana o humse. Amat ta hing na tado pa yaro. Noy tabak ko daw si di niya. Soyre. Tekay si tana ba wawa lang le di yaroy ba? Yam na ingnes na tawag daw ni. 아스 와펑 공아우도비다. Ngay ko, ay say, yung sige mo. Moy humsina ay ginupagi matsingatan ni. Moy humanaraga ay bu hat ke tawre kang badagi ni. Ay na, ako'y tamo da, moy humse pana na ba mi taro hay ki ba ni ba? Ado nang ako'y tamo na tarap po na tro. 아스 아두가 이거 머리 출리래는데 아두가 강대 강남 뭐 받던 내 파오. Oh, taro! Ano di taro? Isa nga. Hindi mo si Jun. 아이야 빈데 아이야 사이즈 마샤리 좀 파르 때 가이제 좀 파오메 또 파오메 아두가 나한테 배로 사는 kamain toino Hera, akala thaw khara saba mi oi bajani. Ina mo hoidagi sen puraga singdabagi wakan bakhar ngangna bajani. oh Aduda mi tharaga pha punni tawrami sini. Oh, adugi ordi game khaluranu. Aina fanaba tawkhrage. Nangde exam gam ta thadraba. Thadre, khara lera tharage. Thado ngan thoi. Nangna dumai laibado pamuine. Tamona thabak sangbadane akhoi dam ta koi rogdana. Akhoi tamon ga masak khangna hanje. Hoi, koirake. Nang lakpi bagi yam nungaire. Thank you. Hoi. Most welcome. Adude ai chalagi ko. nganthoi ngasidi isangi hai singdaba wakhangi thauna amadi thamoi masak khange isandi puksen chawgini akhang kanbini yumsigi aseng balanne engoi ai apangbe inawani se nangna amukta nga moi ta sengna nangina phamdadi lalabani chichaubi mane khoibu mapok simagi ngakpiraroi ekoina langjabase hemmankhre Noina so am phatri sibu kai gino. Ai bu mi top tawna sum khali se kai gino ba. nganthoi nang ekoi bu ngakpiraroidro nangi thamoida chagriba indabagi maididuna ngasidi apangbi aigi thamoi nungda lairamba hattaba pumnamak tangoi oina chakre achumbagi mangal phangli isagi ira masak khangja ngasi haiba numisidagi ai iselgi dama thawai kathoknabasi pamuraro Sia. sese thaksalusi sese taithokpige
ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯣꯡꯗꯨꯕꯨ ꯁꯥꯔꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ 사대 대시 그다이더기 아텀밍아 ꯁꯦ 레이 ꯁꯦ ꯁꯦ ꯍꯥꯞꯆꯟꯁꯤꯁꯦ 이씨 잉이네 ꯃꯈꯣꯡꯁꯦ ꯍꯤꯗꯥꯛꯀꯗꯤ ꯄꯤꯖꯈ꯭ꯔꯕꯣ 삐제래 ꯍꯤꯗꯥꯛ ꯆꯥꯔꯝꯅꯤꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯀꯅꯥꯏ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯌꯨꯅꯦ ꯍꯜꯂꯣ ꯅꯥꯟꯊꯣꯏ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯅꯝꯃ 이나마 ꯍꯣꯏꯗꯤ ꯂꯩꯁꯦꯝꯕꯗꯣ ꯎꯅꯤꯡꯉꯦ 이나마 ꯑꯩꯕꯨꯗꯤ ꯍꯥꯃꯨꯅꯤꯗ ꯂꯩꯁꯦꯝꯕꯗꯣ ꯆꯦꯆꯦ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯗ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯈꯣꯟꯒ ꯏꯁꯤ ꯁꯤꯔꯤꯗꯨꯕꯨ ꯂꯣꯛ ꯂꯥꯏꯍꯧ ꯈꯤꯇꯪ ꯇꯧꯕ ꯍꯤꯗꯥꯛ ꯆꯥꯔꯤ ꯐꯔꯅꯤ ꯑꯗꯣ ꯏꯅꯝꯃ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯀꯩ ꯍꯥꯏꯒꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅꯅꯦ ꯅꯪꯒꯤ ꯅꯕꯨꯡꯁꯤꯅꯅꯦ ꯅꯪꯕꯨ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯦ ꯅꯪꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯔꯁꯨ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯩ ꯆꯥꯛꯀꯧꯕꯗꯤ ꯂꯥꯛꯑꯔꯣꯏꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛꯀꯧ ꯆꯠꯂꯣꯏꯗꯣꯏꯗꯤ ꯀꯗꯥꯏ ꯑꯩ ꯄꯥꯏꯒꯦ ꯅꯈꯣꯏꯒꯤ ꯅꯅꯝꯃꯁꯤꯡꯗꯨꯅꯅꯦ ꯉꯥꯡꯉꯛꯈꯤꯕ ꯆꯩꯔꯛꯈꯤꯕ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯔ ꯍꯦꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯨꯡꯗꯅꯦ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯔꯤꯁꯨꯅꯦ ꯑꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯀꯅꯤ ꯐꯔꯦ ꯄꯣꯊꯥꯔꯣ ꯏꯅꯝꯃꯁꯨ ꯊꯝꯃꯒꯦꯀꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦꯕ ꯑꯩꯁꯦ ꯉꯥꯟꯊꯣꯏꯒꯤ ꯃꯅꯝ ꯑꯍꯟꯅꯤ ꯅꯤꯉꯣꯜꯁꯤꯡꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯆꯥꯛꯀꯧꯕ ꯆꯠꯇꯕ ꯍꯥꯏꯕꯁꯦ ꯃꯁꯦ ꯅꯤꯉꯣꯜꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯁꯦ ꯆꯥꯛꯀꯧꯕ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯥꯛꯆꯒꯅꯤ ꯃꯕꯨꯡꯒꯤ ꯇꯥꯕꯗ ꯍꯔꯥꯎꯖꯕꯅꯕꯨ ꯂꯣꯏꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯩꯅꯣ ꯅꯣꯏꯅꯤ ꯇꯧꯔꯤꯁꯦ ꯅꯣꯏ ꯑꯩ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯕꯨꯡꯗꯨ ꯂꯥꯛꯄꯗ ꯀꯔꯤ ꯍꯥꯏꯈꯤ ꯅꯆꯤꯟꯁꯤꯡꯗꯣ ꯈꯨꯝꯃꯣ ꯅꯣꯏꯗꯤ ꯑꯩꯅ ꯈꯪꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅ ꯃꯤꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯁꯤꯔꯐꯥꯎ ꯆꯪꯅꯕ ꯌꯥꯗꯕ ꯐꯤꯕꯝꯗ ꯉꯥꯡꯂꯤꯁꯤꯕꯨ ꯅꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯍꯥ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯅꯠꯇꯅ ꯃꯤ ꯏꯃꯨꯡ ꯌꯧꯁꯜꯂꯝꯃꯦꯅꯦ ꯅꯣꯏ ꯈꯔꯗꯤ ꯍꯦꯟꯃꯟꯕꯅꯤ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯣꯏ ꯐꯔꯦꯗ ꯏꯅꯝꯃꯁꯤꯡꯅ ꯑꯩꯒꯤ ꯍꯣꯠꯅꯕꯤꯕꯗ ꯑꯅꯥꯕꯒ ꯑꯝꯇ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯆꯨꯝꯕꯩ ꯃꯃꯥꯡꯗ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯩꯕꯤꯔꯦꯗ ꯍꯩꯕꯤꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯍꯣꯏ ꯑꯔꯥꯟꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯉꯥꯏꯔꯦ ꯅꯪꯉꯣꯟꯗ ꯂꯥꯜꯂꯤꯁꯤ ꯑꯗꯨꯕꯨ ꯅꯃꯥꯟꯅꯕꯤ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗꯗꯤ ꯆꯣꯞꯍꯜꯂꯣꯏꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯪꯗꯦꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯥꯏꯈꯣ ꯅꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯩꯀꯩꯗꯤ ꯂꯩꯔꯒꯦ ꯆꯥꯛꯀꯧꯕꯗꯤ ꯆꯠꯂꯔꯣꯏꯒꯦ ꯈꯣꯏ ꯇꯥꯁꯧꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ ꯏꯕꯥꯏꯗꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯤꯅꯅꯤ ꯏꯕꯥꯏꯒꯤ ꯑꯅꯥꯕ ꯐꯅꯅꯕ ꯀꯩꯅꯣ 이바이기 자닝 hinjang chara am torsu 이바니 chara thilusidna hey aise chawraba department amgi thabak purim kanana kari toribage habse ai loi khangmasa pikhroi mu amgi problem do ai khangdaba nati adubu madupuna madona na mayo no ngamgani khanna ngonda thotang do sinene nang dini ngole sengna bani ngol pare pare nang suara mani potha chawro ꯊꯣꯏ ꯅꯪꯒꯤ ꯁꯅꯥꯗꯣ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯑꯩꯅ ꯉꯔꯥꯡ ꯆꯥꯛꯀꯧꯕ ꯆꯠꯄ ꯅꯪꯅꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯕꯖꯥꯔꯗ ꯂꯩꯕ ꯑꯔꯨꯟ ꯖꯨꯋꯦꯂꯔꯤꯗꯣ ꯑꯗꯨꯗꯒꯤ ꯂꯩꯔꯨꯔꯤꯕ ꯌꯦꯡꯉꯣ ꯐꯖꯩꯌꯦ ꯐꯖꯕꯅꯤ ꯑꯗꯣ ꯅꯪꯒꯤꯗꯣ ꯂꯧꯊꯣꯛꯑꯣ ꯁꯤ ꯑꯣꯏ ꯆꯤꯟꯁꯦ ꯍꯣꯏ ꯁꯤꯅ ꯐꯖꯩꯌꯦꯕ ꯑꯊꯣ ꯉꯥꯟꯊꯣꯏ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯥꯟꯕ꯭ꯔꯅꯦ ꯃꯥꯟꯗꯦꯗ ꯌꯥꯝ ꯐꯕꯅꯦ 미온다 이도노고 시시네 파제 시원 실레시고 파즈데 파자바디네 솜달레 피시슈네 나는 이너버 포라버네 나는 라이두디네 나가 둠찔로 ngan토기디네 세 공바기네 이나옹자기 주얼레리 데기 라이브 사나세 시오이네 찐비라게 가이노세야 지야이나 아이나 또버 타보 코딩것다 정산정산다나 단다 싸나 예리세 Hey, nang
ngasidiне nang na ingonday ngamba suya yaro se ai gi si oine chingadaba se yaroi ko ngathoi che ai de gai na han hai se bane se o nang ngasi chako bu chatpasi namai nami ki pombo maga chatke haibro se yamangani do horaga takke haibra nang inama amta ngai khoba amta tak thagoba kainam tai jage ba ai sana se yam chauna jin ba ju haina deba ai hana gi maza se dum chilage ba yaro chako bu chapadi ne achobo se chingadaba ka shukai de che ai gi sina ko se hai bane namai mok chingara brange kaino noi tai sia ha noi mu haure ne ha chako bonu misida masina manau nu pi ani da nongmina kapi ga dini noi pami sia ha mana daga pandana mana nam yaudre ga shini ba noi pami se ha miyam da impact ta STV da radio daga yaudne ba noi pami se noi ai nongmai ka pa haite se mayam da khangalage sine ba ha se si oine chile si se ha ai to si mo ba noi yadre Jia, kaido bu yaroge. Nongmai kapi ro hojiki ba. Khangde marudi khara paithokra mane. paithoki ma maru singdo sen kya no Maru budi arai bde. Nongmai lak mari manga pi ba asang ba wo aten ba wo. Paisalaga thamido. Nahana ne sindoi jaramadi ne sindoi kem lakani. che na sendoi sa ba haitraga na sen singdo na naw da sinaro sendoi miyam sandok pige Yon thokro isia. Kaido na duino sijinna basu kana dabdu ba. Hey, nongmai sidi ne wakhan yaudba noi ni warak na ba leiba khangabra ish noi ni na wakhan ta de ayo thoki ge ne adu di noi ni di TV serial na phare siri ne Aikoi di TV serial yengjadrabado. Imung kaina ba mani mamok khana na ba mau otpagila. Kana draba TV serial gi wakhal loksing phattabado. Aikoi di yengjatre. ikhoi di manipuri film oi ni yengjare atopa lam da su sen set ke dana ba singdrai khoi se oi noi ni na singak pasida ni ne aina pangthar isia Ichina ne khatnaba malido. Khatnaba natiye. Khanaba ne khanaba. khanaba o adu di pangi sidi ai tare che sanado anta sinto che inama che anta che ngai bi khoba inama ani gi ne apamba aning ba se thungna ba ai somsu nama chilage ba Nungai ri nang bo Ngari. satin do kita tupsage Na ga shora kida. ai la sidi inama somda Hey, Nana. Iba sulaira. Lai ne. wa noi ni samina ro he Laune wari sa laune. Iba dina ga shora kida. Ai ngari ko. Ngari. no sisune na ngoro do ga he tare tapna lau ko inama nan thuni Tasau ai la e Nangbu kanano? Ay nang masak khangde. Tasau ai am lan khre ai bom da ngapio Ay nangbu masak khangde ayredna. Ay gi chalaite. ibmo nasan bong to ngapio
Nasandan natana aikhoi mayambusune ibungona amukta ngakpiyu thokiba thaudoksingse wakhan khandadabadagi thokiba ngaktani punamaksinga se kaukthogani ibungo nungsi janana nungsinana lenma punsi ama haibado ngasidagi oihalasi aibu ngakpigani lakpiriba mayam lengbiro aidi khungangi chakutaba huna khangdaba min aiga ngai senne haibada somgi mai chokuni inauna hari wadu budi yam chumba ibungo miyoibagi amtang kai khiba thamoi haibase pak heta tashinaba ngamba nati adubane ibungo tatnaba yararoidaba mari amabu thawdo kharana talan khi haibase mase tawhidi ibungo nganthoi porche singse thamuse aduga nabungda khoiram ai maiko noi chang piaro na khoigi konungumba yumduda ai khongda pham leitabagum laira bai gi yumsida sunna khoigi khongda pham leite chako chalo ai gi punsida mona karem na gi khangeno ai na hai se tadana na khoigi aningba pa ma do pangthok na honaraba khungang da pokpa chakhutta ba tom bai sune saing cha ba saulakani tacho nangani jengan thu laklena adu walega sila kanda luk sebiri ke gino jengan thu jenu sidrabo ai di jengan thu ya anusi jengan thu je ko sebio ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕꯗꯒꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯆꯝꯖꯔꯕꯤ ꯏꯆꯜꯁꯤꯁꯨ ꯃꯔꯥꯜ ꯂꯩꯕꯤ ꯇꯥꯍꯜꯂꯤ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯊꯝꯕꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯅꯠꯇꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥꯆꯧꯒꯤ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯑꯣꯏꯖꯈꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ Tasaw, apang minatsan mo amukta ngakpiyo. Nasan mo ngakpiyo, Tasaw? Yare. Lale haijarabada ngakpiroidaba thamoido ingonda pante. Aigi senglaba thamoida cheliba nungsibagi ihulse nakhoida su phawbra yengmani. Hey, karigi kapino nokadabani ngasidi ningol singi nokadaba numitida ichalna karigi pirano nabungda lakani haidrasu hawbaw taba aigidine ichallam leidi khana chakangan ta thongba loirabani mayam kakhat piro saksana batawrse kakasila adoi bai asen bu jong tangak pio yare adoi bai ibai ga chinga di makhoni pan doina nong phajana sethara ji bai aina na loblak chege bai nganna lawla kanu khara thenga lao oi bai aduge bai akoi che pukchau bising se yam pijer kanu ko ibai ore mo maning maya thina bada ba thong thu gaina dana ba amu ko chen chen ne ibai ऐसे ऐसे मागिदमा लेप्न सिर ऐसे ऐसे मागिदमा